Maitai Singh na luchingba state administration ka samnaba amadi separate administration ki Maiyokta Leiba Kuki-Zo ki MLA Singh Hatkani haina Kuki Militant United Kuki National Army UKNA na kihalakle Power Corridors na report tawrakibagi matung inna suspension of operation da yaudaba amadi Government of Kuki Gam ge banner makhada thabak tawba Kuki Militant United Kuki National Army UKNA gi Department of Home Affairs na ngarang thadораkiba chirolamada Kuki-Zo gi subo na thaiduna separate administration gi Maiyokta thabak tawba amasung state lenga ka thabak tawminaba Kuki-Zo gi MLA Singh capital punishment fanghangani haidi masigi mathakta civil society organizations sing amasung political parties sing na separate administration gi demand sida politics tawroidabani Kuki-Zo gi issue sida political games tawba sing sathiba fal fangani kanagumba miyo yamana natraga loop amana Kuki-Zo gi movement asi namthanaba amadi mapangal sonthahanaba hotnaba suyaroi Kuki-Zo gi miya marakta khaibung Tanana baranba paus thandokpa singsu hakchinna logani haidi amaromda UKNA gi thawong asi chingi mafam singda makhoina authority oibagi chetnabi makha sangthanaba amasung Kuki-Zo politics pu neinariba observer singbu chamam nahanbani haina report asina makhatari